Manipuri da maroiba pao pizari. Myanmar dagi mitopsing changsinlkle hairiba asi khudam piu haina Kuki MLA singna demand twri. Lok Sabha da Manipur gi issue da achumba tawbagi mahutta chumdaba thawong chathaba ure. Manipur gi MP ani wafam amada phongdoknabagi matam pidre haina Congress gi MP Gaurav Bogoina Lok Sabha dagi mapan thokloktuna paumi singa unabada phongdokre. Thawong adubu MP anibu machin mensinduna thambagi thawongi Makhoibu wangang handriva du Manipur da BJP na sathakiba soibasing kupsinanavani hairi. Megi tarik ahumda Churasanpur Meitai Lekaida Meitai Nupi ama namdon ijat manghan khibada chenaba refi sing puthok trabadi August 15 tampaki mafam singda rally chatlagani haina maira paibi lup kayana phongdorakli. Amadi thokdok aduda chenaba sing CBI da thikalhanduna mara leiba sing cherak pibinava CPI na sub phongdorakli. Manipur da thok leba wathok asigi matang da RPI athawale ki National Secretary Maheswar Thongnau Zamna Union Home Minister Amit Shah ga unaduna isu asibu losin binana bataksin kre. Unaba aduda Kuki militant singa tawnari basu lokto u NRC chanahalu phibam amatada separate administration leiba yaroi torbung Bangla natraga Manipur gi mafam amatada Kuki militant singi mongpham oiba yaroi Manipur gi Assam Rifle lokto u haina taksin kre. MPCC na Raija Madi Lok Sabha anigi mifamda Manipur gi miyam gi mahut sinduna sangsatta leiliba Raija anigi MP singna hojik Manipur gi matangda karigumba wafam amata phongdokhidre haina MPCC na phongdokre. Manipur da hojik thokliba irang asida mitei gi laifam kaya thogaiduna amangata thokhan khraba punna laisang sahung gahumpu taret miyam ga loinana punna semgat minasi haina ukalna miyam gi pukning singsilakli. Mamang thagi tarik kundigi chatharakpa sangsad ki sabha anigi mifam matam kaktana yaithokre. Lok Sabha da ngarang mifam hek hawbadagi charang na bathokpadagi mifam ahumlak yaithok luraba matung mifam amuk hawbaga adakse Ombrilana Sabha gi mifam loisinana ba warol pikhi. Loisinbagi warol da adakse na hai handaki mifam asida Sabha gi mifam pung nempu gamari rom chathaki handaki mifam asida sarkar bu thajadabagi motion pung kun chupna khanaki. Punna bill kungani thoi pass tauki. Amasung Moreda commando post manga hangduna duty tawba haure hairi.